Chief of Defence Staff ki General Chauhan na Agleria da Numit mangani ki Khongchat Chatkadouri haidi. Chief of Defence Staff CDS ki General Anin Chauhan na ngasidagi hauraga Agleria da Numit mangani ki Khongchat ama chatkani haidi. Khongchat asida Gen Chauhan na Defence amasung military ga mari leina balam da Agleria ga Memorandum of Understanding ama sign taunagani. Masina leibak ani gi marakta leinariba military cooperation hena sesin hangani thajanari. Leibak ani asina diplomatic amadi military cooperation chena yokhatuna thamdi haiba Khongchat asina utli. Ngasi Defence Ministry dagi thadorkiba warol amana haikre Gen Chauhan gi mamangda India gi Armed Force ki Supreme Commander su oiriba President Draupadi Murmu na October 13 dagi 15 da Agleria da chatuna leibak ani gi leinariba mari gi matangda waristanaki. Khongchat asida CDS na Agleria gi Army ki Chief Staff Agleria unagani amadi Agleria gi Ministry of National Defence gi officials singa phaminaduna military gi lamda amana amagi mateng pangnaba yauna atopa hiram kaya khana nainagani hairi. Khongchat asigi maru oiba saktam amadi November amada pangthokadoriba Agleria Revolution gi Kumbutara suba kumonda utkadoriba military parade adudi Gen Chauhan na thoram asigi guest of honor oigani official gi warol na makatari CDS na Agleria gi maming lairaba military training tofam higher war school da Chatkadouri senior officers singi audience amada wangangki. Khongchat asina leibak anigi marakta leinariba defense cooperation amuka hena mara chesin hangani masi President Murmu gi Khongchat ki makata bani lobayai Defense Ministry na hairakli.